Indiana Malemgi Sakti Leraba Lebak Singi Manunda Yaubang Ngamlak Libasi, Jawaharlal Nehrugi Hona Jamani Haina, Hanagi Chief Minister Okram Ibobina Fongdorokli. Wafam Asingasi, Manipur Pradesh Congress Committee na Sinduna, Lebak Asina Ningka Tamlaba Matung, Ahanba Prime Minister Okiba, Jawaharlal Nehrugi Chama Kuntra Humbe Suba Mapok Numit Mari Lenana, Pangtopa Thoram Amada Okram Ibobina Fongdokibani. MPCC ki makok thongba lochingba amasung tongan ba unit ki official kayana seruk yaduna lekhidraba Jawaharlal Nehru gi mitamda haikat tamduna ikai khumna ba utke Congress babanda pangthokiba tharam aduda Okram Ibobina hai Jawaharlal Nehru na lebak asigi North East region da piramba khudol amasung lebak asigi da makathok lamba kaya aduna ngasigi fibam ase yobang ngamlaklibani British ki makotagi anoba India ama semgatnaba hotnabada Jawaharlal Nehru na lawkhiba thodang sing malemgi lebak kayana singthanari bani Madumakna mahak asi anoba India gi architecture ni haina sak sonari India asi democracy chatpa lebak ama oiba maramna panghai haina ba asi adumak chanaduna lai Adumapu Jawaharlal Nehru gi matangdadi malemgi amasung lebak asi gi miyamna achumchumda pumnamak khangnaduna leirabani Masida Congress Party ki maikai degi thoidokna chinda paudana bi wafam leiti haina Okram Ibobina makhatana fongdokhe Chibigi Sakti Lairaba, the Paxing Manunda, Super Power, where he was sick. Masigi Maruiba Foundation, Hivada Yumpanzi, Pandit Jawaharlal Nehru, Head Prime Minister Wuibudigi, Sembiramba, Hivatare. Mana Tambiramba, Pibiramba, Magi contribution, Mayam, Aduna, Prithibi Punamakna, Mahasi, Anova Bharati, modern architecture ni Haidana. Sathangna biribani mana kathok piramba mana sacrifice tawiramba mikha pondaba super power oiba ngamnana ba haiduna sembirambani haibada aidi haiman mathokloi haina aidi khanjai Taramadu da saruk yakhiba MPCC gi president MLA K Meghachandra na hai lekhidraba Jawaharlal Nehru gi mapok numit asi lebak asigi oina Children's Day haina pangthokli ngasigi mirol asina lebak asigi tunggi laibak lepkadori bani maramaduna angang singi phangpham thokpa hak mapung fana phanghan bahai basi lekhidraba Jawaharlal Nehru gi firepni Wafam asi lebak asigi state government sing amadi center na ikai khumnafam thoi hainasu MLA Meghachandra na makhata ki Marui bangang singi children singi right singse kuna respect tawgadabani haiba si sahi cham kuntha humdoi suba Pandit Jawaharlal Nehru gi mapokumonga mari leina masi malemda angang singi ningsing banumit angang singi numit haidana UN su hoi pangthoi amasung Bharat ki afang khudimak su pangthoi loinana Manipur Pradesh Congress Committee nasu asi hoi tongan ba sigumba children singi program su extended program khara tawjagani